Indigenous Tribal Leaders Forum (Itlf) na Lakliba May ahum ase Separation Day Haina Thouram Pangthokkani Hairi. Hiram asiga mari lainana Itlf na thadorokpa cherol amada yumfam oiraga dai Hindu pauchena piba report amana hai Thouram ase michai furupka kukijo furupka mapung fana chahi ani tokhai tanaba adu mayek sengna uthoknaba Lakliba May ahumda Separation Day gi Thouram ase pangthokadabani hairi. Hiram asiga mari lainana Itlf na thadorokpa cherol amana hai Separation Day gi Thouram ase irang asida lekhijaba kukijo furup ke ningsing khubam leiba Churachandpur district ke tuibongtha leiba Wall of Remembrance da pangthokkani Thouram ase maru oina irang asigi akanba chaiteng fangliba kukijo furup ke phibam adu ningsingduna pangthokpani Thouram asida lining laishongi Thouram na chingba yauna tongan ba Thouram kaya pangthokkani loinana travel lujingba singna irang asiga mari lainaba wafam kaya su phongdokkani haide Thouram aduda Jangna Dopna Haina Khangnaba Nat ki oiba awabu phongdokpagi Thouram amasu pangthokkani numit asida shutdown leiroi adubu Thouram asi ningtina pangthokpa yanaba Thouram pangthongpham oiriba Wall of Remembrance ki akoibada traffic ki chathok chachinda athingba kharadi legani haina paw asina makha tare